Ngasi phongeba tongan pauchi singdagi lokachaba maruiba pau khara sandokna pijari council na loba class 12 exam lising ani kunmanga gi fal ngarang langthokre arts amsung science da private school na ahan ba takre commerce subject na government school na ahan ba takre apun ma pass tawbagi chang mamang chahi dagi handak chahina ahum point humpu humdoi handhakre council of higher secondary education manipur na loba lising ani kunmanga gi arts science amadi commerce subject singi parikya gi fal ngarang langthokre arts subject da in like knowledge higher secondary school changak phumna ahanba ani suba amasung ahum suba position loki science subject da comet school changangai na ahanba ani suba da harvard school changangai amadi ahum suba da comet school changangai amadi pioneer academy ba gabum bambol kampuna loki commerce subject da TG higher secondary na ahanba ani suba amasung ahum suba position loki ngarang haidokiba class 12 parikha da arts subject da punna candidate lising taret chatruk kuntrani thoi enroll tawbada candidate lising taret chamanga kuntrani thoi parikha thabada punna mahiroi lising taruk chatret marifuni pal pass tawki masigi manungda first division da mahiroi lising ama chatruk kunma thoi second division da lising ahum chatret marifu third division da lising ama chahum marifu nipal ni pass tawbagi chang chada 90.12 ni aduga mahiroi chamaga kulumdoi na letter mark fangki science subject da mahiroi lising kun chanipal marifu tra humdoi enroll tawbada lising kun chanipal marifu nipal parikha thaki punna pass tawbana mahiroi lising taramapal chamapan ni mahiroi lising taranithoi chatre tarataruk na first division second division dana mahiroi lising taruk chamapan kunthan mari third division da chaniga kunipal ni hari Makatarakpa pauda Pakistan ki defense minister na terror outfit singda Pakistan na support tawi haiba yajakre Jammu and Kashmir gi Pahalgram terror attack da tourist kunipal hatkiba asina maram oiraga India amasung Pakistan lebak ani gi mari asi soksel lakliba cherak asida Pakistan gi defense minister Khwaja Hafiz na Squai News ka wari sanabagi viral oiba video amada Pakistan lengakna terrorism yokhatli funding tawi amadi terrorist group singi damakta lepli haikibaga loinana lebak asina United States West amadi Britain lebak singi damakta asigumba amotpa thabak sing asi sahi kuntra rongi mamangdagi pangthoktuna lakli haijakre tawriba sing aran mani masina maram oiraga aikhoida sokli madunani hanglibo wahang karigumba aikhoina Soviet Union gi payokta chathariba lan asida yaudrabadi amadi matung tarakpada 9/11 war matung Pakistan gi trade record asigi malemgi lebak sinba thungna thina ngangnarakani haina khwas office na makata na fondoki office na makata raduna hai India ga achoba lan ama sungsoi soidana thoklagani mahaki statement asi New Delhi na Pahalgram terror attack asi Pakistan atamnana sinbani haina maral sikiba matung India amasung Pakistan ga leinariba mari phattaba horakraba matungdani hairi ningsingba yabadi UN na semkiba terrorist Osama bin Laden asi Pakistan da changjapam pikibani aduga Pakistan gi air space violate tawkibagi damak US na Obotabata chathakiba special operation amada terrorist Osama bin Laden hatkibani Indiana toina Pakistan na Jammu and Kashmir tugainaba honariba aronba lalong sing uthoktuna lagli aduga New Delhi na Pakistan na terrorism sijinaduna India da landa haliba asi malemge lebak pummada uthoknaba honari Jammu amasung Kashmir gi Pahalgram da chathakiba terror attack asina Pakistan terrorist singa mari leinai haina hek lokthokraba matung chathakiba ahanba terror attack asigi mayokta India na yamna thuna response piduna India gi mayokta diplomatic oina chathanaba thorang tawri Pahalgram attack thokraba matung India na Pakistan gi mayokta nongna lokhatkiba khongthang singi manungda Pakistani national singna piba visa exposition scheme suspend tawkiba Atarida Leba Integrated Check Post ICP Tingjin Kiba Lisima Chamapun Humpuda sign Tona Kiba Indus Water Treaty Levan Basing Yauri Pahalgram terror attack Thokraba Matung Prime Minister Modi gi ahanba warolda Indiana terrorist chapchana thengnagani chenhaba sing masak khangdoktuna terrorist amadi makoibu chogotliba sing chairak pigani makoi sing asi malemgi leimai asidagi khongul phau tahaloi haikiba laikre Makatarpa maru oiba pau amada Pakistan gi air space ta India gi airline sing paiba thingkre flight ki matam ahongba laikre Pahalgram terror attack thokraba matung India na Pakistan da piramba facility sing thingkraba matung sagol chen numitagi hoduna Pakistan na makogi air space ta Indian airline sing paiba thingkibaga loinana flight ki matam da ahongba kaya lakre amadi
Western lebak singi flight ticket ki maman hengat kre official oiba paw gi matung inna Pakistan thamlaki ba athingba asina maram oiraga India macha sing Pakistan gi flight sing da puba thingkibaga loinana airline singi flight sing matam changna paiba amadi North India dagi Western country sing da flight tongduna chatpada flight ki ticket khangwang wangkalakpa yana leiri hari agency ki source na hai Delhi dagi pairak kiba international flight sing Pakistan gi athingba asina maram oiraga India macha sing puwa flight sing na Central Asia the Caucasus West Asia UK Europe amati North America da chatpada yamna chawna khudong chadaba ama mayokna halle hairi industry insider singi matung inna Pakistan na thamlakiba athingba asigi impact asi hojik phongdokpa nganmalli adubu miyamna panariba flight ki air face hengalakani hariba asi achumba yai masigi damakta Pakistan India gi flight sing Pakistan gi air space da paibage athingba thamkrabasu atopa lebak ki flight sing Pakistan air space da thamdaba maramna India airline sing dagi cost advantage phangba yai haina panari Makatarpo pauda kuki khunja nifu rom displaced oina leiri Kamjong district ki Sachat police station na konba gampal amasung haijang kuki khol singi yum kai khulai paiba mioi khrana tha asigi kulumdoida mai thadoktuna mahan tahan kraba matung nupi angang yauna kuki khunja nifu rom displaced oiduna umang wamangda yarekli haina khulsing asidagi phangba pauna phongdorali powersina makataraduna hai mayumakai mai thadok pi khraba khunja sing asi hojik khulsing asiga manak nakpada tangkul naga singna khundariba Myanmar border ga naknana leiba japhau phungda changjapom loduna leiri hari kachau phung naga tangkul khul asi gampal amasung haijang kuki khulsing asidagi kilometer 13 lapnai mayum makai mai thadok pikraba khunja sing asina makoi gi khulsing thadok lamlaga potyom khara tamak puraga kachau phung khul asida saidangnaba changlakpani hari gamphal amasung haijang kuki khulsing asi Indo Myanmar border gi border pillar number 119 amasung border pillar number 1kunmathoi gi manakta khundaba khulsing gi yumsing asi masak khangdaba Khutlai Matik Chana Paiba sakhangdaba mioi sing laklaga tha asigi kulumdoida maina tumna tharambani mai thadokibagi thodo aduda gampal khul gi yum 13 rom amadi haijang khuldana yum 12 rom maina tumna chakhi haina Kamjong district ki superintendent of police Ningsem Basumna phongdorali Thodok asigi matangda tijinba haukrechu hari Makatarpo pauda rocket launcher yauna Khutlai kaya fagatpa ngamkre Central Security Force amadi Churachandpur District Police ki apunba team amana Churachandpur District ki manung hanjinba mafam singda chathakiba search operation da masing yamlaba khuchu khulai amadi rocket launcher na singba fagatpa ngamkre hari security ki apunba team asina intelligence tagi pirakpa report amagi matung inna Churachandpur Police Station gi jurisdiction oiriba Saijang khulda militant singna charamba transit camp amadi metal detector sizinaduna khuchukulai sing militant singna lotsinduna thamlambra haina yengbada mafam maduda landa sizinaba khulai makhal kaya ama fagatpa ngamki hari phagalaba khulai sing adudi carbine machine gun ama country made single barrel rifle ama foot manga sangba rocket launcher ama country made mortar ama pompi fire ama mortar bomb tara pompi shell ama high explosive bomb ama 36 pipe hand grenade ani amadi anti riot dimarker grenade ama phangbang amki hari phagalaba polamjing makataba investigation gi damak Churachandpur District Police khusinakre hari Central Security Force amadi Churachandpur District ki police ki apunba teamna Saijang kulda chathakiba search operation aduda phangkiba bom yamna khuchu kulai sing adu militant singna mafam aduda transit camp ama saduna paisinduna thamlamba oiramba yai haina official source asina makatana phongdorali Makatarpo pauda Palgram eteki mayokta semkiba cabinet committee na lawrakpa thabak thoramda opposition na chogatkani haina Rahul Gandhi na phondorali Pakistan ki mayokta security ga mari leinaba semkiba cabinet committee na lawrakpa amadi paikalakpa thabak thoram singda political party ki khenaba thamdana amata oina chogatkani haina opposition ki luchingba Rahul Gandhi na phongdokre wapamasi Palgram terror attack ki matangda ngarang phamkiba all political party ki mifamna amata oina warep lokhiba aduga mari leinana Rahul Gandhi na phongdokibani loinana terrorism thengnabada amadi thengnanaba paikalakpa thabak singdasu lengakna mapung phana chogatkani haibagi thajaba political party singi maikai dagi thamki haina lengaki pau asina phongdorali ngarang numidang waram pung 3 tabadagi
Parliament NS Building da pangthokiba mifam aduda tongan-tonganba opposition party ki maikaidagi Jammu and Kashmir gi Palgram da tau karamna security ki ahoba laikibano haiba wahang hangnaki madugi pakhum oina lenga ki maikaidagi phongdokibada local authority ki maikaidagi security agency singda lam koiba sing Basaranda Changhalle haibagi matangda mangjongna pau amata pirakiba leite hariba district asi chanabi ama oina Junda pangthokpa Amarnath Jatra faubagi oina athingba leiba mapamni haina pakhum piki hari opposition gi lusingba Rahul Gandhi gi maikaidagi phongdokhibada Palgram terror attack ki mayokta lengakna lokotpa thabak thorom khudingmakta opposition na mapung phana saugatkani haina phongdokhibani Makatarapa Manipur manungi yamna maruiba pau ama BSF ki Eastern Command Director General Ravi Gandhi ga Governor ga unaduna Manipur ki security ki matangda kupna wari sanakre Manipur ki Governor Ajay Kumar Bhalla amadi Border Security Force BSF ki Eastern Command ki Additional Director General Ravi Gandhi ga unaduna Manipur ki security ki tabak thorom sing karamna tawribage haibagi matangda kupna khana nainakre ngarang Imphal International Airport da thunglakiba BSF ki Eastern Command ki Additional Director General Ravi Gandhi bu BSF ki IG Indri Radio Sinha da taramna oklaba matung Manipur ki security ki advisor Kuldip Singha unaki mahakna Manipur da lakliba asi Hauzik Manipur ki security ki thabak thoram sing yeng thoknaba amadi operation scenario gi comprehensive review tawnaba lakibani haiki tungda koirengai da leiba BSF ki headquarter sector BSFI ops Manipur da thungduna makhoi ki operational review tawkibani BSF ki ADG na Senapati amasung Kangpokpi district lairiba BSF ki tongan ba camp singda chatuna mafam adugi commander amadi sipai singa punna unaduna wari sanaki Ravi Gandhina BSF jawan singda Manipur ki law and order ngakna ba honabada achouba kathokpa amaga loinana lawriba thodang singbu thagatpa phongdoktuna matung tarakpadasu BSF na awangba thakta mathok pangthoknaba pungning thogatki Makatarpa pauda JAC na kaukiba pung kunmari ki general strike na mahuksa ki punsida chauna akaiba pikre Imphal East ki Khurai Ningthobung Lekai dagi Khoisnam Chana Jawba Elias Ibungo chahi kuntret apopa Gandhi kauba miyoi ama tha asigi tarahumdoi da Imphal East commando na phaduna pukraba matung judicial custody da laikidaba thodoka mari leinana misi asiga mari leinana semkiba JAC na ngarang kaukiba Pung kunmari ki general strike na mahuksa ki punsida chauna akaiba pikre general strike asina maram oiraga Imphal ki khwaramban kaithen yauna karbar gi loisang ayamba thong lonaki lambi sorokta passenger gari sing chatpagi chang yamna nemki khurai makai dedi general strike ki mami chauna taki khongjang asiga mari leinana JAC ki ko convener samurai latpam Khel Sharmana Pondorakibada Konsum Chana Jawa amadi Kuki terrorist singna Maitai singda chatharakiba attack aduda khulngakpa oina lebak asigi damak kathoktuna lakpa misakni miyamgi damak kathoktuna lakiba miyoi amabu judicial custody da thawai mangankiba asi yamna lebak thibani haina phongdoki Makatarpa pauda Thokliba Erang Asina Tampaki Yelhoumi Singbu Khutlai Matik Chana Paibasingna Koisnduna Leire haina Jos Haikurjamna phongdorakli Haukiba chahi lising ani kulumdoi me ahumdagi horakiba Erang Asina maram oiraga Tampaki Yelhoumi Singbu Khutlai Matik Chana Paibasingna Koisnduna Leire haina human right amadi environmental activist yodha Haikurjamna United Nations gi mifamda phongdokre New York ta leiba United Nations headquarter da tha asigi kumathoi dagi me ani fawba pangthokadaba kunmari suba United Nations Permanent Forum da Haikurjam jodhana wafam asi phongdokladuna makhatana haikibada ngasi lamdam asida thokliba Erang asida lamdam asigi Yelhoumi oina leiriba miyam asi state asigi apunba lamgi chada Nepal khaktamak oiriba Tampaki lam asigi manungdagi hendokpa yadana Khutlai Matik Chana Paibasingna Koisnduna thamduna aikoi punsi hingnabagi lambida aki akang piri thawong asi democracy kobra haibasigi asobuhang amasu oiragle lamdam asigi miyamgi kholaw tabidana leirakpa koire Thokliba Erang Asina miyamgi amaga khaibung tahale lebak asigi constitution fail oire tamthiraba lalongna atopa lamdagi changsilakpa mitopsing amadi colonialism na lengak oina chathaduna maitai phurup muthatnaba honarakli haina makhatana phongdoki
Makha tarakpa aroiba pauda editorial kalamdagi machangoiba pau matek ama lokhatchari centerna Manipur ngakpa ngamloidaba oirabadi state na ngakcharo haina lauthou India government na namlo loksingkraba Manipur miyambu makoigi loimi oina lobagi mahut lebak asigi mapung phaba citizen ama oina lorabadi illegal immigrant na gamhen tuhenbasing Manipur thugainaba war crime chathariba asi ngamlamloi Manipurgi miyambu loimi oina lobadagi miyamna wakalakpa lumna lobak ngamdabadagi thokliba wathok asigi waroisin purakpa ngamdana leirakibani Indian gi maikaidagi lengaklongi thugai thaugai pangliba lusingbasingna Manipurbu makoigi mapung phaba state ni masina makoibu lebak asigi first class citizen oina loba ngamlamba thoklabadi lebaki matakta landarakiba lamhen tuhenba Michen refugees singi matakta khulai thuna military crackdown chatharamgani India lengangna Manipurgi miyambu chinda khakta nungsiba saba aduga thamoi nungdana mitop natraga yeknaba oina lobadagi landarakiba mitop singda lumna lokibadagi loikam naidaba wathok wehenduna thamlibra haiba langtaknaba wahang hangnari adubu Manipurgi miyamgi maigeidigi India gi luchingba singna yengliba mityeng karisu lodana amadi khanthaba tawdana mapuna channaba honabagi thawong uba phangli masimangna amuka hena namthaduna thamnabagi makhal kayagi longnam langda thujinduna leirakibani maning makha tamlakiba Manipur India gi phiba nungda namtin tinhanduna leibak asigi citizen ama oirabanina citizen ama oibagi haunabi lengaki mapamda wakatningba amadi tawhaningdabasing thongna leina wakatpa ngamba mathokdai miyamgi aningba amadi apambagi mayokta leiba tarabadi thongna fana aikoigi loimi oina hingbagi mahut adungai ningtamna hinglingei matamda phibam maduda hanjilhangera haina thongna lingjen phudokpa ngamba mathokdai Phirep asi loba ngamdaba tarabadi loimi amagi thakta adumak leiduna miyot binegi chaitheng khangduna mipal tangna hingba tabani loinana ningtamna hingba ngamdre hanthaba miyengna yengbire miyot mine chathare haibana jingbagi pendabagi kholaw lawbagi mahut haijariba makai yajare haiduna khut lonaduna phammu phamba lepu lepa phibamda khara chara khara thaklaga pangleida leiba tabani amaromda India government ki lusingba singna Manipur ki puwari amadi phurup asigi miyam matau karamna hinglakibage amadi haujingna karamna hinglibage hangliba wahangdu khangna nungsi chanana punna hingminaba pamdabadagi wakhallol leirabadi phurup asigi hana leijarakiba pibam atuda iromdom hingjanaba phirep lawrakpada ayet apon piroidabani haina phongdoknaragli